ꯃꯌꯥꯝꯕꯨ ꯍꯥꯏꯕꯃꯛꯇꯗ ꯀꯪꯂꯩ ꯄꯨꯡꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯃꯔꯨꯞ ꯃꯅꯤꯒꯤ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯏꯄꯤꯁꯣꯗ 9ꯅ ꯄꯨꯊꯣꯛꯆꯔꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥꯟꯅꯕ ꯖꯣꯟ ꯈ꯭ꯋꯥꯏꯔꯥꯛꯄꯝ꯫ ꯏꯃꯥꯟꯅꯕ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯅꯤꯄꯨꯔ ꯋꯥꯔꯤ ꯁꯤꯝꯕꯨꯜ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ, ꯂꯤꯡꯛ ꯑꯗꯨꯗ ꯆꯪꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯅ ꯏꯖꯕ ꯅꯠꯆꯗꯦ꯫ ꯅꯦꯔꯦꯇꯔ ꯏꯁꯥꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯅꯨꯃꯤꯠꯇꯣ ꯔꯥꯀꯦꯁꯀꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯤ ꯂꯥꯛꯇ꯭ꯔꯤ꯫ ꯔꯥꯀꯦꯁ ꯑꯇꯩꯒ ꯄꯨꯟꯗꯦ꯫ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯒ ꯔꯥꯀꯦꯁꯀ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤ ꯄꯨꯜꯂꯤꯕ꯫ ꯑꯇꯩꯒꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯩ, ꯃꯣꯠꯁꯨ ꯀꯌꯥ ꯆꯥꯟꯅꯗꯦ꯫ ꯔꯥꯀꯦꯁꯅ ꯁꯟ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯊꯣꯡ ꯊꯥꯛꯅꯕꯁꯦ ꯑꯃꯨꯛꯇ ꯇꯧꯃꯤꯟꯅꯁꯤꯀꯣꯅ ꯍꯥꯏꯈ꯭ꯔꯒ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ, ꯈꯪꯅꯤꯕ ꯃꯣꯏ꯫ ꯑꯁꯨꯝꯅ ꯔꯥꯀꯦꯁꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯔꯤꯕꯁꯤ ꯑꯕꯨꯡꯉꯣ, ꯊꯣꯏ, ꯈꯗ꯭ꯔꯥꯛꯄ ꯃꯈꯣꯏ ꯑꯍꯨꯝꯕꯨꯅꯤ꯫ ꯔꯥꯀꯦꯁꯀꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯕꯨꯡꯉꯣꯅ ꯔꯥ ꯑꯁꯨꯝꯅ ꯆꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯅ ꯉꯥꯏꯈꯣ ꯅꯪꯒꯤꯗꯣ ꯑꯩ ꯈꯪꯉꯦ, ꯑꯩ ꯀꯧꯒꯦ ꯑꯁꯨꯝꯅ ꯃꯔꯛ ꯊꯠꯂꯛꯈꯤ꯫ ꯑꯕꯨꯡꯉꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯔꯩ ꯌꯥꯝꯅ ꯇꯠꯂꯤ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯆꯤꯡꯗꯨꯅ ꯂꯩꯔꯤꯕ꯫ ꯑꯕꯨꯡꯉꯣꯅ ꯉꯁꯥꯏꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ? ꯃꯇꯝ ꯑꯁꯤꯗ ꯈꯗ꯭ꯔꯥꯛꯄꯅ ꯋꯥꯊꯤ ꯇꯧ ꯂꯩꯔꯦ, ꯐꯠ ꯀꯧꯔꯣ, ꯃꯩꯅꯤ ꯑꯃꯗꯨꯅ ꯂꯩꯔꯝꯗꯣꯏꯗꯣ꯫ ꯉꯁꯥꯏꯅ ꯂꯥꯛꯆꯒꯗꯧꯕꯁꯦ ꯃꯁꯤꯒꯤ ꯃꯤꯁꯤꯗ ꯍꯧꯒꯠꯅꯕ ꯉꯥꯡꯅꯕꯗ ꯊꯦꯡꯂꯤꯅꯤ꯫ ꯊꯣꯏꯕꯨꯅꯤ ꯈꯗ꯭ꯔꯥꯛꯄꯅ ꯆꯩꯔꯤꯕ ꯑꯁꯤ꯫ ꯊꯣꯏ, ꯇꯨꯝꯕ ꯌꯥꯝꯅ ꯐꯩ, ꯃꯥ ꯍꯧꯒꯠꯅꯕ ꯉꯥꯡꯅꯕꯗ ꯉꯁꯤ ꯔꯥꯀꯦꯁꯀꯤ ꯕꯥꯔꯗꯦ ꯊꯦꯡꯈ꯭ꯔꯤꯕꯅꯤ꯫ ꯊꯣꯏꯅ ꯌꯥꯔꯦ ꯑꯩ ꯍꯥꯏꯅꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯅ ꯔꯥꯀꯦꯁ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯔꯥꯀꯦꯁꯅ ꯈꯔ ꯁꯥꯎꯔꯞꯅ ꯁꯨꯔ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯣ ꯅꯥꯄꯥꯔꯣ, ꯃꯪꯒꯣꯜꯗꯨꯗ ꯀꯧ ꯂꯩꯇ꯭ꯔꯁꯨ ꯆꯪꯂꯛꯄ ꯀꯩꯗꯧꯒꯦ? ꯈꯗ꯭ꯔꯥꯛꯄꯅ ꯐꯔꯤꯅꯤ ꯁꯤ ꯑꯣꯏꯗꯤ ꯌꯧꯕꯒ ꯅꯥꯄꯥꯔꯣ ꯍꯥꯟꯅ ꯆꯔꯥ ꯋꯥꯜꯂꯦꯅꯦ, ꯆꯪꯁꯤꯜꯂꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯔꯥꯀꯦꯁꯅ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯈꯨꯝꯂꯛꯏ, ꯏꯇꯥꯎ ꯌꯥꯗ ꯇꯧꯔꯤꯅꯤ, ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯑꯃ ꯒꯥꯔꯤ ꯌꯥꯗ꯭ꯔꯦꯅ ꯁꯦꯝꯕꯤꯕ, ꯑꯗꯨꯗ ꯊꯦꯡꯈ꯭ꯔꯤꯅꯤ꯫ ꯔꯥꯀꯦꯁꯅ ꯑꯗꯨꯗꯤ ꯍꯧꯔꯕ꯭ꯔꯥ? ꯊꯣꯏꯅ ꯌꯥꯗꯦ꯫ ꯔꯥꯀꯦꯁꯅ ꯂꯝꯄ꯭ꯔꯥꯏꯁꯤꯗꯤ꯫ ꯈꯗ꯭ꯔꯥꯛꯄ ꯑꯃꯗꯤ ꯑꯕꯨꯡꯉꯣ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯗꯨꯅ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯏ꯫ ꯊꯣꯏꯅ ꯃꯤꯠꯆꯤ ꯈꯠꯂꯤꯕꯗꯨ ꯎꯔꯗꯨꯅ ꯔꯥꯀꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯍꯨꯔꯥꯟꯕ, ꯅꯃꯤꯠꯇꯣ ꯃꯤꯁꯥꯡ ꯀꯥꯏꯗꯣ ꯈꯪꯉꯦ, ꯅꯪ ꯍꯧꯗꯣꯛꯅꯕꯗ ꯊꯦꯡꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯗ ꯑꯕꯨꯡꯉꯣꯅ ꯃꯁꯤ ꯑꯋꯣꯏꯕ ꯍꯥꯏꯅ ꯉꯥꯡꯒꯦ ꯇꯧꯔꯛꯄꯗ ꯊꯣꯏꯅ ꯑꯋꯣꯏꯕ ꯉꯥꯛꯇ ꯉꯥꯡꯉꯦ ꯍꯥꯏꯒꯦ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯈꯪꯉꯦꯕ ꯑꯁꯨꯝꯅ ꯊꯣꯏꯅ ꯃꯔꯛ ꯊꯠꯈꯤ꯫ ꯈꯗ꯭ꯔꯥꯛꯄꯅ ꯌꯥꯔꯦ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ, ꯁꯥꯁꯦ ꯁꯦꯝꯂꯨꯆꯣ, ꯊꯣꯡꯕ ꯊꯥꯛꯄ ꯊꯦꯡꯈ꯭ꯔꯅꯤ꯫ ꯊꯣꯏꯅ ꯑꯕꯨꯡꯉꯣꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪ ꯈꯔ ꯄꯪꯕꯅꯤꯅ ꯅꯪ ꯁꯦꯝꯃꯣ, ꯑꯩ ꯌꯦꯡꯂꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯕꯨꯡꯉꯣꯅ ꯅꯪ ꯈꯔ ꯁꯤꯡꯕꯅꯤꯅ ꯍꯣꯔꯦꯟ ꯃꯔꯨ ꯈꯔ ꯁꯥꯏꯕꯤꯌꯣ꯫ ꯑꯁꯨꯝꯅ ꯁꯥ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ, ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯐꯝꯂꯒ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯗꯨꯁꯨ ꯍꯤꯗꯥꯛ ꯊꯛꯄ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯅꯤꯁꯥ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯈꯗ꯭ꯔꯥꯛꯄꯅ ꯅꯤꯁꯥ ꯉꯥꯎꯅ ꯃꯔꯣꯟ ꯐꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯤꯌꯥ, ꯃꯤꯅꯁꯨ ꯍꯦꯟꯕ ꯌꯥꯗ꯭ꯔꯤ ꯀꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯁꯤꯡꯅꯕ ꯀꯥꯁꯨ ꯁꯥꯔꯤꯌꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ, ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯃꯥ꯫ ꯔꯥꯀꯦꯁꯅ ꯃꯗꯨ ꯃꯇꯥꯡ ꯆꯥꯗꯦ ꯇꯧꯋꯦ, ꯃꯤꯅ ꯇꯥꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ
ꯈꯗ꯭ꯔꯥꯛꯄꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯅꯤꯡ ꯇꯥꯖꯅꯣ ꯇꯥꯔꯤꯕ ꯃꯤꯗꯣ ꯑꯃꯨꯛ ꯍꯥꯠꯂꯒ ꯂꯣꯏꯔꯦ꯫ ꯏꯁꯥꯁꯦ ꯃꯤ ꯍꯥꯠꯂꯨꯕꯗꯒꯤ ꯄꯪꯍꯥ ꯇꯥꯍꯟꯅꯤꯡꯉꯤ꯫ ꯊꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯐꯨꯕꯒꯤꯗꯤ ꯈꯜꯂꯦ, ꯃꯤꯅꯗꯤ ꯐꯨꯔꯛꯄꯒꯤ ꯍꯥꯠꯄꯒꯤ ꯋꯥꯗꯤ ꯀꯔꯤꯝꯇ ꯈꯟꯅꯗꯦꯅꯦ꯫ ꯈꯗ꯭ꯔꯥꯛꯄꯅ ꯑꯗꯨꯅꯗꯤ ꯅꯄꯨꯟꯁꯤꯗꯣ ꯃꯤꯅꯥꯏ ꯑꯣꯏ ꯇꯥꯕ, ꯃꯤꯀꯤꯊꯤ ꯑꯣꯏꯅ ꯑꯗꯨꯝ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯈꯤꯅꯤꯌꯦ꯫ ꯊꯣꯏꯅ ꯃꯤꯅꯥꯏꯅꯅꯤꯅꯦ ꯀꯝꯕꯤꯈ꯭ꯔꯤꯗꯣ꯫ ꯑꯕꯨꯡꯉꯣꯅ ꯌꯥꯔꯤ ꯇꯨ ꯍꯥꯏꯅ ꯆꯤꯡꯂꯛꯄꯒ ꯊꯣꯏꯅ ꯀꯔꯟ ꯐꯨꯔꯛꯂꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯅꯥꯇ꯭ꯔꯟꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯁꯦ? ꯑꯕꯨꯡꯉꯣꯅ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯟꯗꯛ ꯃꯔꯛꯇꯤ ꯏꯃꯥ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ꯫ ꯊꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯃꯪꯗꯅꯦ ꯃꯅꯤ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ, ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯐꯥꯎꯗꯅꯦ ꯃꯪꯗ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯕ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯨ ꯊꯛꯅꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯊꯤꯟ ꯅꯣꯡꯃꯪꯕ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯔꯛ ꯑꯗꯨꯗ ꯃꯩꯁꯨ ꯃꯨꯠꯈꯤ꯫ ꯈꯗ꯭ꯔꯥꯛꯄꯅ ꯇꯧꯔꯛꯂꯗꯕꯅꯦ, ꯇꯤꯡꯀꯨꯜꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯗ, ꯐꯥꯟ ꯆꯤꯡꯕꯗ ꯃꯩ ꯃꯨꯠꯈꯤꯕꯗ ꯆꯩꯕꯗꯣ, ꯅꯆꯟ ꯀꯔꯥꯡ ꯃꯥꯟꯕ ꯅꯣꯡ ꯈꯣꯡꯕ ꯅꯠꯇꯦ ꯐꯥꯟ ꯆꯤꯡꯕꯅꯦꯗꯣ꯫ ꯑꯁꯨꯝꯅ ꯈꯗ꯭ꯔꯥꯛꯄꯅ ꯀꯟꯅ ꯉꯥꯡꯂꯤꯉꯩꯗ ꯊꯣꯡꯅꯥꯎꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝ ꯇꯧꯕ ꯑꯗꯨ ꯅꯣꯡ ꯈꯥꯛꯂꯤ ꯇꯧꯕꯗ ꯊꯣꯏꯗꯤ ꯎꯔꯦ꯫ ꯑꯗꯨꯗ ꯃꯃꯤꯠꯇ ꯑꯃꯨꯛ ꯅꯣꯏꯔꯒ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯄꯗꯁꯨ ꯑꯃꯨꯛꯀ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅ ꯅꯤꯁꯥ ꯄꯨꯡꯍꯟꯍꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯀꯦꯁ, ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯊꯣꯡꯅꯥꯎꯁꯤꯗ ꯂꯩꯔꯤꯁꯤꯕꯣ? ꯔꯥꯀꯦꯁꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯔꯥꯀꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯛꯄꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏ, ꯑꯗꯨꯒ ꯇꯨꯡꯗ ꯃꯔꯣꯟ ꯑꯃ ꯍꯥꯏꯗꯣꯛꯂꯒ ꯉꯥꯎꯕꯁꯨ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯥꯀꯦꯁ ꯑꯗꯨ ꯃꯩ ꯂꯧꯕ ꯆꯪꯈꯤ꯫ ꯉꯁꯥꯏꯈꯩ ꯋꯥ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯃꯝꯕ ꯃꯔꯛꯇꯅꯤ꯫ ꯊꯣꯏꯅ ꯑꯁ, ꯃꯤ ꯍꯥꯠꯂꯨꯕ ꯑꯁꯤ ꯄꯪꯀꯤꯗ ꯀꯤꯔꯦꯗ, ꯏꯃꯥꯗ ꯐꯥꯎ ꯈꯪꯒꯦ ꯇꯧꯔꯦ꯫ ꯑꯁꯣꯝꯗꯅ ꯔꯥꯀꯦꯁ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯃꯩꯈꯦꯠ ꯂꯧꯕ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯩꯈꯦꯠꯇꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ, ꯑꯩꯅ ꯎꯈꯤꯕꯅꯤꯅꯦ, ꯀꯗꯥꯏꯗꯅꯣ? ꯑꯁꯨꯝꯅ ꯊꯤꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯔꯥꯀꯦꯁꯀꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯣꯡꯁꯨ ꯈꯥꯛꯂꯤ ꯇꯧꯕꯗꯨꯗ ꯀꯅꯥꯒꯨꯝꯕꯒꯤ ꯃꯃꯤ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯃꯇꯥꯡ ꯆꯥꯅ ꯐꯠ ꯂꯥꯛꯏ꯫ ꯔꯥꯀꯦꯁꯁꯨ ꯇꯨꯡ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯥꯀꯦꯁꯅ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯑꯁ, ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯔꯥꯀꯦꯁꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯁꯠ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯋꯥꯁꯥꯎꯕꯤꯗꯨꯝꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯔꯝꯗ꯭ꯔꯤꯅ? ꯑꯣ, ꯀꯣꯡꯒꯣꯟꯕꯨ ꯇꯥꯕꯤꯗ꯭ꯔꯤꯕꯣ ꯋꯥ ꯉꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ? ꯔꯥꯀꯦꯁꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯗ꯭ꯔꯥꯛꯄꯗꯅꯤ꯫ ꯈꯗ꯭ꯔꯥꯛꯄꯅ ꯑꯩꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯕꯛ ꯇꯧꯔꯗꯤꯅꯦ ꯃꯩꯁꯦ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯀꯥꯏꯗ꯭ꯔꯤꯕ ꯃꯩ ꯊꯥꯒꯗꯧꯕꯅꯤ꯫ ꯑꯕꯨꯡꯉꯣꯅ ꯑꯗꯨꯗꯤꯅꯦ ꯑꯉꯥꯎꯕꯒꯤ ꯋꯥꯅꯤ ꯏꯕꯨꯡꯉꯣ꯫ ꯈꯗ꯭ꯔꯥꯛꯄꯅ ꯑꯣ, ꯑꯉꯥꯎꯕꯅ ꯃꯤ ꯍꯥꯠꯂꯗꯤ ꯃꯤ ꯁꯤꯕꯅꯤꯀꯣ꯫ ꯔꯥꯀꯦꯁꯅ ꯌꯥꯔꯦ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ꯫ ꯈꯗ꯭ꯔꯥꯛꯄꯅ ꯄꯦꯟꯗꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗ꯫ ꯊꯣꯏꯅ ꯅꯪꯗꯤ ꯎꯄꯥꯛꯅ ꯁꯤꯠꯂꯒ ꯆꯠꯇ꯭ꯔꯤꯐꯥꯎ ꯌꯥꯔꯣꯏ, ꯑꯗꯨꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯄꯣꯕꯤꯌꯣ ꯍꯥꯏꯔꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ? ꯈꯗ꯭ꯔꯥꯛꯄꯅ ꯌꯨ ꯊꯛꯂꯤꯁꯦ ꯉꯥꯎꯅꯕ ꯊꯛꯄꯅꯤ, ꯉꯥꯎꯗ꯭ꯔꯗꯤ ꯊꯛꯇ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ? ꯊꯣꯏꯅ ꯑꯣ, ꯊꯛꯄꯤꯌꯣ ꯊꯛꯑꯣ, ꯑꯗꯣ ꯅꯁꯥꯒꯤ ꯂꯤꯃꯤꯠ ꯑꯃꯒꯤ ꯃꯈꯥꯗ ꯊꯛꯑꯣ ꯍꯥꯏꯖꯕꯅꯦ꯫ ꯔꯥꯀꯦꯁꯅ ꯁꯤ ꯌꯥꯔꯦ, ꯃꯔꯩ ꯑꯃꯨꯛ ꯇꯧꯅꯔꯅꯨ, ꯄꯨꯡꯁꯦ 11:30 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯈꯗ꯭ꯔꯥꯛꯄꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯇꯨꯒꯦꯁꯨ ꯇꯧꯏ꯫ ꯊꯣꯏ ꯑꯃꯗꯤ ꯑꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯝꯕꯤ ꯄꯨꯜꯂꯤ, ꯑꯗꯨꯒ ꯈꯗ꯭ꯔꯥꯛꯄꯗꯤ ꯂꯝꯕꯤ ꯄꯨꯟꯗꯦ, ꯃꯊꯟꯇ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯄꯨꯟꯅ ꯔꯥꯀꯦꯁ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯃꯤꯟꯅꯔꯛꯂꯒ ꯔꯥꯀꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯏꯇꯥꯎ ꯃꯌꯥꯝ ꯑꯗꯨꯗꯤ ꯐꯖꯅ ꯆꯠꯅꯔꯣ, ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯀꯦꯁꯁꯨ ꯂꯩꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯉꯥꯡꯅꯗꯨꯅ ꯂꯥꯛꯏ꯫ ꯊꯣꯏꯅ ꯅꯤꯄꯥ, ꯅꯪ ꯐꯖꯅ ꯆꯠꯂꯣ, ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦ, ꯑꯩꯈꯣꯏ ꯊꯤꯜꯂꯝꯃꯣꯔꯥ? ꯈꯗ꯭ꯔꯥꯛꯄꯅ
Yarani Mikiti ay amuk noy ani na yumong thimbiraga yum yoroga amuk nakhoi ani amuk thilo hairaktana ay adum chacharage asumna lamlong ohong phangbaduda leplaga khatrakpan hairi abungona yare adudi fajan chalo hayeng amuk pullaje asumna hainaraduna lambi khainakhi khara chatlaga khadrakpana as karino ngasi se nahankai ga manateda as kibase isai sakladi phai haibani ko kari isai saksige aiga sanaba isai se hojikangi singer singsena amata saktaba o leire aiga unaragana aigi oiribi miga unaragana migi oiribi Makhoidana karamba arepano thamliba ifamdana karamba panthungno ne asi saklaga mathanta khubak phujai aduga mathanta sonjarai ba asimu phajaba ani suna leitre he khadrakpana mathanda ngang satlingai matamda tungda kanagumba amana lakpagi soro chinglaga pubagi mong ama taurai aduga khadrakpagi masada asaba nungsina yairami khadrakpana hai karino asaba nungsi amana humlaglisina kaino kanagumba amana murmurum sombagum tauraglisina asuk thengkraba kansida lamangsida kaidonari bajano asi hairam laga khadrakpana kanna laurai hai kanano aduda leiribado chalo nama napa na ngairam lani hoji phabo kari tau sanai no ngai hakti ichik chik pugo tomina leki nongsho khakpa lepte asomna khadrak paki mang aduda kana kumba amana lepaga leiram badu khadrak pan uraga asomna hairai khadrak pana kaino mang sida leiri sana bhutla asibo oi mira laira mang sida lepsilagli sana mi oiram lagana pairiba mariba loitriba nganu mapaisina thumakani lai oiram lagana yungse halagane chailakladi Michael Jackson ki tunghambi dance to lai nangonda thoksa sani ate lai uragana cancer god hairaga langna sani handomta asumna ngangna changchilakpana mang aduda leptun leiriba manak aduda yoksilaklami aduga khadrakpana mangda lepliba adu uraga asomna machin solami mani asomna khadrakpa ado mani hairam laga wanthakhi khadrakpana gyan taraduna khanglau larakpa matam aduda nakanda leiramba abungo amadi thoisu khangjingjing laktuna sensil lakhi abungo na thoida haikhi masi aina chasi haibadagi khangba ngamhoriba natro abungona amukas harai toy aina masi mathan da chakhribase amukta tungdagi inasi phibam jega karigumba pukri khongbanda ka taro akhoi soidana dasa tani haibadagi thengnaba natro asumna abungona yamna wana mari adu singlaga hairai khadrakpana kanano haiduna kana ngangkhiba ado ate kana sunate abungoga thoigani thoina masi mayumda aprap chakedi haidadana kadaidagi moi mapana thaina saklamba isai mu saklaga mu leiri abungona nangonda de kanana haiba asi isai je moi mapana saklamedi thoina o moi mapado masak thimmalena adu isaido saklaga makhoi leirakta adum chatlena akhoi bachauna haibadagi khangbani abungona o adu wedi moi mapa phajana di thiba jani ne thoina hoi phajana thi haibani makhoi gi mama dasu pharaga lobane haibani abungona o aduna nangna kamaina khangliba nangsi pura thabak leitaba
ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯐꯝꯕ ꯃꯤ ꯇꯥꯔꯦꯅꯦ. ꯊꯣꯏꯅ ꯈꯣꯡꯅꯥꯡ ꯐꯝꯕꯒꯤꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯇꯥꯗꯅ ꯅꯉꯣꯟꯗ ꯂꯤꯔꯤꯁꯦ ꯑꯣꯖꯥ. ꯑꯍꯜ ꯃꯊꯤꯅ ꯆꯐꯨ ꯃꯦꯟꯕꯅꯤꯅꯦ. ꯑꯕꯨꯡꯉꯣꯅ ꯑꯣ ꯍꯣꯏꯁꯦ ꯍꯣꯏꯁꯦ. ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯈꯗ꯭ꯔꯥꯛꯄꯗꯤ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯕꯗꯨꯗꯒꯤ ꯑꯃꯨꯛꯀꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯇꯥꯔꯤꯕꯅꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯤꯗꯥꯛ ꯉꯥꯎꯕꯅꯤꯅ ꯄꯨꯕ ꯉꯝꯂꯣꯏ ꯈꯗ꯭ꯔꯥꯛꯄꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯊꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯃꯣꯏ ꯃꯄꯥꯒꯤ ꯁꯛꯇꯥꯗꯨꯗ ꯀꯅꯥꯒꯤ ꯅꯨꯄꯤꯅꯕꯨ ꯌꯥꯕꯤꯗꯣꯏꯅꯣꯗ. ꯃꯃꯥꯗꯨꯁꯨ ꯀꯣꯏꯕ ꯆꯠꯁꯦꯅ ꯄꯨꯔꯒ ꯑꯗꯨꯝ ꯅꯝꯐꯥ ꯐꯥꯕꯅꯦ ꯍꯥꯏꯔꯤꯅꯦ. ꯑꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯕꯨ ꯌꯥꯕꯤꯗꯣꯏꯅꯣ. ꯃꯁꯛ ꯁꯛꯇꯥꯗꯨꯗꯒ ꯃꯣꯏ ꯃꯃꯥꯗꯨꯗꯤ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯣꯏ ꯃꯄꯥꯁꯤꯒ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕꯣꯏ ꯀꯕꯛ ꯑꯗꯨꯝ ꯈꯪꯅꯈꯤꯕ ꯖꯥꯠꯅꯤꯗ. ꯑꯕꯨꯡꯉꯣꯅ ꯍꯣꯏ ꯃꯆꯥꯁꯤꯡ ꯃꯁꯛꯁꯤ ꯌꯦꯡꯐꯝ ꯂꯧꯁꯤꯟꯕ ꯑꯃꯠꯇ ꯈꯪꯗꯦ. ꯀꯗꯥꯏꯗꯅꯣꯃ ꯁꯣꯏꯕꯒꯨꯝ ꯑꯁꯦꯡꯕꯗꯗꯤ ꯍꯥꯎꯌꯦꯡꯗ ꯃꯇꯨ ꯌꯥꯎꯗꯕꯒꯨꯝꯕꯅꯤ ꯃꯁꯛꯁꯤꯡꯁꯦ. ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯈꯗ꯭ꯔꯥꯛꯄꯅ ꯃꯅꯤ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯕꯨꯡꯉꯣ ꯑꯃꯗꯤ ꯊꯣꯏ ꯑꯅꯤꯁꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯈꯪꯖꯤꯡ ꯌꯦꯡꯊꯣꯛꯂꯛꯏ. ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯤ ꯁꯥꯃꯤ ꯂꯩꯕꯗꯨ ꯑꯕꯨꯡꯉꯣꯗꯤ ꯎꯔꯝꯃꯤ. ꯑꯕꯨꯡꯉꯣꯅ ꯊꯣꯏ ꯀꯔꯤꯅꯣ ꯑꯁꯤꯗꯩꯁꯤꯕꯨ? ꯊꯣꯏꯅ ꯀꯔꯤꯁꯨ ꯎꯗꯦꯅ ꯈꯗ꯭ꯔꯥꯛꯄ ꯅꯠꯇ꯭ꯔꯣ ꯇꯥꯔꯒ ꯂꯩꯔꯤꯁꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯈꯗ꯭ꯔꯥꯛꯄ ꯍꯥꯟꯅ ꯆꯤꯡꯈꯠꯁꯤ ꯍꯥꯏꯔꯛꯈꯤ. ꯑꯗꯨꯗ ꯑꯕꯨꯡꯉꯣꯁꯨ ꯀꯔꯤꯅꯣ ꯈꯪꯗꯅ ꯊꯣꯏꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯈꯤ.